mayamge nungainabagidamak leizariba Makhal Mathel Manipur chinena mayambu ikoknona khoirumjari ngasisu mayamge nungainabagidamak Manipuri horror story amamuk puduna laksari horror story asigi maming Romesh Sanjanagi Thawai wari asibu thabirakpa Rohitkumar arambam wari asina hingliba amadi sikraba kanagumbi amattaga mariyinajadi ai ibana wakhana sagatcharaga tabiriba chingi ngahak pathanabagidamakta semjaba warini haujik mayamda khudol tamjari Manipuri horror story Romesh Sanjanagi Thawai Romesh isam chamba nupa macha amani mahaki mapa bijoi amati mama silana masabu yamaluna tawrami machin manau ani sudabanina Romesh na hariba makhai loina yarami nongma Romesh ki exam numita Romesh ka classroom punpi Sanjana kopi nupi amaga punna tarami Romesh na mahakpu yamna pamjarami adubu nusi haibati ngamlamdi exam manungta Romesh magi exam gi answer tawdabida nupi adubu adum yengduna leijarami Sanjana su khangi Romesh na mabu pami haiba Sanjana su Romesh ki isam chamba matau aduda manasu Romesh pu nusijarami masigi matung Romesh ki exam loiba numita Romesh na magi leijabi thona puthoktuna exam loiraga gate ta Sanjana da nusi haina phongdoklami maduda Sanjana su haradagi pamjaduna leibanina yarakhi masidagi Sanjana na mobile number pirakhi masigi matung makoi ani yumda hanakhi numit adugi numidangda Romesh na Sanjana da call tawrami Sanjana su Romesh ki call adu pairaklami masidagi mabani wari kaya sanarami masidagi Sanjana gi mama sundarina sak charasi haibadagi call adu thamnakhi asam na makhoi ani khangna jarakpa tha ahum muk surakle nongma Romesh na Sanjana da koiba chalusi haiduna hairami maduda Sanjana na su hoi haiduna yarakhi marudagi Romesh na mafam ama hainari Sanjana na su soidana lakke hairakhi asam na makhoi ani asuki matik nuksinari asam na matamdu haukibana hainakhiba numit adu yorakle Romesh harau loisillaga Sanjana na hainakhiba mafam aduda lakli amaromda Sanjana su Romesh na hairakpa mafam aduda laklami asumna laknabana makhoi ani thengnasi haiba mafam aduda thengnari makhoi ani phaminnaraga wari sanari matam aduda lamkoiba lakpa Alex Rosen Rahul Ratan amadi thauba makhoi mangana Sanjana bu ukhi makhoi mangana Sanjana ki fajaba urubada pungau ngaukhri masidagi makhoi mangana Romesh ka Sanjana ga na phamliba manak aduda laklaga usit thawoidaba karem kathainaba horakhi maduda Romesh su saraktuna makhoi gi maraktagi Rosen da kinna thinki ahanbadadi Romesh na furami adubu makhoi yamanina kona thangda thaubana Romesh ki makokta utup amana kallaga yamna tamthina phuki asomna makhoi mayamna phuwadagi Romesh tu Sanjana da yengdamlaga magi aroiba oikhi masidagi Sanjana bu makhoi mangana maning tamna sanaraba matungda Romesh pu phukhiba utup aduna kallaga hatoklaga lokhada Romesh ka punna thadakhi asomda numidang oiraklaba phawba masa hanaraktabadagi chenba oiramni haiduna nonganba ngainari adubu nongalaba phawba hanaraktabadagi makhoi wa tanarami asomna numit nini suraba phawba halaktabadagi pulista paw piduna thiba hauki amaromda Romesh amati Sanjanagi Thawaina makhoi mangabu question senaba horakle nongma Rosen hoida makhoi manga saksanarami asomna saksanaraba matungda Rosena mataw mayam ai leheroge haiduna lehori masidagi makhoi mari Rosen gi yumdagi thorakle masidagi lamlong ahum phangba lambi adu yorokle mafam asi makhoi gi kaina fami makhoi kainaduna mayumda hanakhre maram asina Alex ki yumgi lambiga pundi makhoi atai di leikai thangnabanina matek khara punna adum chatminai aduna Alex mathanta mayumda halai makhoi ahum su hanakhre asumna yum halakpana Alex lamhak amada magi gari adu yarkhidi masidagi mahakna
ꯀꯗꯥꯏꯗ ꯌꯥꯗ꯭ꯔꯤꯕ ꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯦꯂꯦꯛꯁꯀꯤ ꯇꯨꯡꯗꯒꯤ ꯃꯇꯥꯎ ꯒꯥꯔꯤ ꯌꯥꯗ꯭ꯔꯕꯣ ꯍꯥꯏꯅ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯦꯂꯦꯛꯁꯅ ꯏꯆꯝ ꯆꯝꯅ ꯍꯣꯏ ꯃꯇꯥꯎ ꯌꯥꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯈꯣꯏꯅ ꯇꯝꯊꯤꯅ ꯐꯨꯔꯒ ꯍꯥꯠꯈ꯭ꯔꯕ ꯔꯣꯃꯦꯁꯇꯨ ꯑꯣꯏꯔꯝꯈꯤ꯫ ꯔꯣꯃꯦꯁ ꯑꯣꯏꯔꯝꯕꯗꯨꯗ ꯑꯦꯂꯦꯛꯁꯇꯨ ꯀꯟꯅ ꯂꯥꯎꯔꯒ ꯒꯥꯔꯤꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯦꯟꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯆꯦꯟꯕꯗ ꯑꯦꯂꯦꯛꯁꯀꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃꯅ ꯂꯦꯞꯄꯒ ꯃꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯆꯠꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗ ꯑꯦꯂꯦꯛꯁꯅ ꯁꯟꯖꯅꯥꯒꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯈꯤ꯫ ꯑꯁꯨꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯃꯍꯥꯛ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯦꯂꯦꯛꯁꯀꯤ ꯃꯅꯪꯒꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯀꯥꯎꯔꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯎꯞꯁꯤꯜꯂꯒ ꯇꯨꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯅꯤꯅ ꯄꯥꯏꯔꯒ ꯆꯤꯡꯕꯒꯨꯝ ꯑꯦꯂꯦꯛꯁꯀꯤ ꯃꯈꯣꯡ ꯑꯅꯤꯗꯨ ꯑꯁꯨꯝ ꯅꯥꯀꯟ ꯅꯥꯀꯟ ꯆꯤꯡꯊꯣꯛꯏ꯫ ꯆꯩꯅꯥ ꯑꯗꯨꯅ ꯑꯦꯂꯦꯛꯁ ꯀꯟꯅ ꯀꯟꯅ ꯂꯥꯎꯏ꯫ ꯃꯁꯤꯗꯒꯤ ꯔꯣꯃꯦꯁ ꯑꯃꯗꯤ ꯁꯟꯖꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯊꯋꯥꯏ ꯑꯅꯤꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯑꯦꯂꯦꯛꯁ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯄꯔꯞ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯀꯟꯅ ꯊꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯥꯡꯅ ꯊꯧꯔꯛꯄꯗ ꯔꯣꯃꯦꯁ ꯑꯃꯗꯤ ꯁꯟꯖꯅꯥꯒꯤ ꯊꯋꯥꯏ ꯑꯅꯤꯗꯨ ꯑꯦꯂꯦꯛꯁꯀꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯈꯪꯂꯦꯞ ꯂꯦꯞꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯦꯂꯦꯛꯁꯅ ꯃꯃꯥꯏ ꯂꯩꯊꯣꯛꯄꯗ ꯂꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯄꯣꯁ ꯑꯃꯗ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯟꯕꯗꯒꯤ ꯃꯍꯥꯛ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯈꯤ꯫ ꯑꯁꯨꯝꯅ ꯔꯣꯃꯦꯁ ꯑꯃꯗꯤ ꯁꯟꯖꯅꯥꯒꯤ ꯊꯋꯥꯏꯅ ꯃꯥꯕꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯍꯥꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯤ꯫ ꯑꯦꯂꯦꯛꯁ ꯁꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯈꯜꯂꯤ ꯀꯔꯤꯒꯤꯅꯣꯅꯦ ꯑꯩꯈꯣꯏ ꯃꯇꯥꯎꯅ ꯑꯁꯨꯛ ꯇꯝꯊꯤꯅ ꯁꯤꯔꯤꯕꯁꯤꯕꯣ? ꯀꯌꯥꯝ ꯀꯟꯅ ꯒꯥꯔꯤꯗꯨ ꯊꯧꯔꯤꯕ ꯖꯥꯠꯅꯣꯅꯦ? ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯔꯣꯖꯦꯟ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯔꯣꯖꯦꯟꯅ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩ ꯅꯥꯁꯣꯟ ꯄꯤꯛꯅ ꯅꯨꯄꯤ ꯑꯃꯅ ꯔꯣꯖꯦꯟ ꯔꯣꯖꯦꯟ ꯍꯥꯏꯅ ꯀꯧꯔꯛꯈꯤ꯫ ꯔꯣꯖꯦꯟ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯣꯖꯦꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝꯗꯒꯤ ꯐꯅ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛ ꯂꯩꯀꯥꯏꯒꯤ ꯃꯪ ꯂꯩꯕ ꯃꯅꯥꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯪ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯒ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯩꯅ ꯂꯥꯛꯂꯤꯁꯤꯗꯤ ꯂꯩꯀꯥꯏꯒꯤ ꯃꯪ ꯃꯅꯥꯛ ꯌꯧꯔꯦꯗꯅ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯀꯣꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯔꯣꯖꯦꯟꯅ ꯀꯩꯅꯣꯅꯦꯍꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤꯠꯅꯗꯤ ꯎꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯗ꯭ꯔꯕꯁꯨ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯀꯣꯜꯂꯤꯕ ꯑꯗꯨꯗꯤ ꯑꯁꯨꯝ ꯀꯟꯅ ꯀꯣꯟꯁꯤꯜꯂꯛꯄꯅ ꯔꯣꯖꯦꯟꯗꯨ ꯁꯣꯔ ꯍꯣꯟꯕ ꯋꯥꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯁꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯄꯛꯈꯤ꯫ ꯃꯗꯨꯗ ꯔꯣꯖꯦꯟꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯔꯣꯃꯦꯁ ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯔꯣꯃꯦꯁ ꯅꯪꯗꯤ ꯀꯃꯥꯏꯅ ꯁꯤꯗ ꯂꯥꯛꯏꯕ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯔꯣꯃꯦꯁꯇꯨ ꯃꯌꯥꯗꯒꯤ ꯏ ꯇꯞ ꯇꯥꯔꯒ ꯅꯨꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯇꯨꯡꯂꯣꯝꯗꯒꯤ ꯎꯁꯥ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯔꯣꯃꯦꯁꯀꯤ ꯃꯀꯣꯛꯇ ꯀꯟꯊꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯦꯁ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯁꯟꯖꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯔꯣꯃꯦꯁꯀꯤ ꯃꯊꯕꯥꯛꯇ ꯁꯥꯐꯨ ꯀꯟꯅ ꯅꯦꯠꯈꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯀꯟꯅ ꯅꯦꯠꯈꯥꯏꯕꯗꯒꯤ ꯔꯣꯃꯦꯁꯇꯨ ꯃꯊꯕꯥꯛ ꯀꯥꯏꯗꯨꯅ ꯃꯌꯥꯗꯒꯤ ꯏ ꯍꯩꯊꯗꯨꯅ ꯁꯤꯈꯤ꯫ ꯑꯁꯨꯝꯅ ꯔꯣꯃꯦꯁ ꯑꯃꯗꯤ ꯁꯟꯖꯅꯥꯅ ꯔꯣꯖꯦꯟꯕꯨ ꯍꯥꯠꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯑꯁꯣꯝꯗ ꯔꯣꯃꯦꯁꯀꯤ ꯊꯋꯥꯏꯅ ꯔꯣꯖꯦꯟ ꯁꯥꯗꯨꯅ ꯔꯥꯍꯨꯜ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯔꯥꯍꯨꯜꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯍꯨꯜꯁꯨ ꯔꯣꯖꯦꯟꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯇꯥꯎ ꯀꯩꯗꯧꯔꯒꯦ? ꯅꯨꯡꯗꯥꯡꯁꯤꯗ ꯂꯥꯛꯏꯁꯤꯕꯨ ꯀꯩ ꯂꯩꯔꯒꯦ? ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯔꯣꯖꯦꯟꯅ ꯃꯇꯥꯎ ꯊꯕꯛ ꯑꯃ ꯂꯩꯔꯦꯅꯦ ꯑꯗꯨꯒꯤꯅꯤꯅꯦ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯍꯨꯜꯅ ꯅꯨꯡꯗꯥꯡꯁꯤꯗꯕꯨ ꯀꯩ ꯊꯕꯛꯅꯣ? ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯔꯣꯖꯦꯟꯅ ꯃꯇꯥꯎ ꯑꯩ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯏꯅꯦ ꯑꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯍꯨꯜꯅ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯤꯕꯣ? ꯅꯨꯄꯤꯗꯨꯗꯤ ꯀꯗꯥꯏꯅꯣ? ꯀꯥꯏꯗ ꯂꯩꯍꯧꯔꯒꯦ? ꯑꯁꯨꯝꯅ ꯍꯪꯕꯗ ꯔꯣꯖꯦꯟꯅ ꯀꯣꯟꯊꯣꯡꯗ ꯂꯩꯍꯧꯔꯤꯌꯦ ꯑꯝꯇ ꯂꯧꯁꯤꯜꯂꯨꯁꯦ ꯍꯥꯏꯕꯗꯒꯤ ꯔꯥꯍꯨꯜꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯂꯥꯛꯏ꯫ ꯃꯈꯣꯏꯅ ꯊꯣꯔꯛꯄꯗ ꯁꯟꯖꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯐꯝꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯍꯨꯜꯗꯤ ꯔꯣꯖꯦꯟꯒꯤ ꯅꯨꯄꯤ ꯑꯣꯏꯔꯨꯕꯩ ꯈꯟꯗꯨꯅ ꯏꯆꯟ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯍꯥꯏꯅ ꯍꯪꯕꯗ ꯅꯨꯄꯤ ꯑꯗꯨ ꯋꯥ ꯑꯃꯠꯇ ꯈꯨꯝꯂꯛꯈꯤꯗꯦ꯫
ꯃꯁꯤꯗꯒꯤ ꯉꯁꯥꯏꯗꯒꯤ ꯔꯣꯖꯦꯟ ꯁꯥꯔꯤꯕ ꯔꯣꯃꯦꯁꯀꯤ ꯊꯋꯥꯏ ꯑꯗꯨ ꯔꯣꯃꯦꯁꯀꯤ ꯊꯋꯥꯏꯗ ꯑꯣꯟꯊꯣꯔꯛꯂꯦ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯟꯖꯅꯥ ꯑꯣꯟꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯁꯟꯖꯅꯥꯒ ꯔꯣꯃꯦꯁꯀ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯔꯥꯍꯨꯜꯗꯨ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯥꯍꯨꯜꯒꯤ ꯃꯅꯪꯒꯜ ꯂꯣꯝꯗꯒꯤ ꯃꯆꯤꯟ ꯇꯨꯝꯕ ꯎꯁꯥ ꯑꯃꯅ ꯊꯤꯜꯂꯛꯄꯗ ꯃꯊꯕꯥꯛꯇ ꯐꯥꯎꯈꯤ ꯑꯗꯨꯒ ꯁꯟꯖꯅꯥꯒꯤ ꯊꯋꯥꯏꯅ ꯔꯥꯍꯨꯜꯕꯨ ꯃꯁꯝ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯈꯤ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯦꯠꯈꯥꯏꯕꯗ ꯔꯥꯍꯨꯜꯒꯤ ꯃꯀꯣꯛ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯈꯤ ꯑꯁꯨꯝꯅ ꯔꯥꯍꯨꯜꯁꯨ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈꯤ ꯍꯧꯖꯤꯛ ꯔꯇꯟꯒ ꯊꯧꯕꯒꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯊꯪ ꯃꯊꯪ ꯁꯤꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯈꯣꯏ ꯑꯅꯤ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯑꯃꯅ ꯃꯈꯨꯠꯇ ꯆꯩꯇꯞ ꯑꯃ ꯄꯥꯏꯔꯒ ꯌꯥꯝꯅ ꯌꯥꯡꯅ ꯇꯥꯟꯅꯔꯛꯈꯤ ꯃꯗꯨ ꯎꯕꯗ ꯔꯇꯟꯒ ꯊꯧꯕꯒꯁꯨ ꯒꯥꯔꯤꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯛꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛ ꯑꯗꯨ ꯌꯥꯔꯛꯇꯕꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯍꯧꯗꯗꯨꯅ ꯄꯣꯁ ꯑꯃꯗ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯟꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯥꯁꯨ ꯃꯤꯁꯤ ꯆꯥꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯄꯨꯟꯅ ꯁꯤꯈꯤ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯔꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤ ꯊꯦꯡꯅꯔꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯨ ꯂꯧꯈꯠꯈꯤ ꯃꯁꯤꯗꯒꯤ ꯔꯣꯃꯦꯁꯀꯤ ꯐꯨꯔꯤꯠꯈꯥꯎꯗ ꯌꯥꯎꯔꯝꯕ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯑꯁꯤꯕ ꯃꯁꯛ ꯑꯁꯤ ꯔꯣꯃꯦꯁꯅꯤ ꯍꯥꯏꯕ ꯈꯪꯈꯤ ꯁꯟꯖꯅꯥꯁꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯕ ꯂꯩꯈꯤꯕꯅꯤꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯀꯧꯔꯒ ꯌꯦꯡꯍꯟꯕꯗ ꯁꯟꯖꯅꯥꯅꯤ ꯍꯥꯏꯕ ꯈꯪꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯄꯥꯡꯊꯣꯛꯈꯤ ꯃꯁꯤꯗꯒꯤ ꯔꯣꯃꯦꯁ ꯑꯃꯗꯤ ꯁꯟꯖꯅꯥ ꯂꯥꯏꯔꯩꯕꯥꯛ ꯌꯧꯅ ꯆꯠꯄ ꯉꯝꯖꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ